Hello, welcome back. Sigi maning da uriba tractor se sigi matang da hapet samla pangasi video ma purga laksare hapet tare ko ado masigi matang ni sidi kitang Khangminasi na semja video ne da yengse kamai toge si gari se sigi video siju yamna koigi viewers singi maraktagi koigi sigi matang da amtang sembiro haina request tawpudagi semja video ne miyang taminase channel asi like subscribe and share tawbiramo soidana aduga anouba thagalakpa video da homda notification lakna bi damakta bell icon chu press tawbiyo subscribe tawmo tamna ko adudi haurasi ko Hoji mang da ladiba koigi machine sigi ani si koigi Massey Ferguson ki ngatani ko de sigi sina 2 magi horsepower si le ko 244 aduga song gi sina 246 ni ko aduga 241 amaga su le ko sigi daina track ana magi sigi kino sida sigi series sida ko adaida sigi explain ko si tires ada moi si keno se 4-wheel drive ngatani kari sa chi sa mane aduga sagi 241 do 241 di 2-wheel drive oibo ko aduga sigi wheelbase sigi kitang expandable oibo ko 241 dana adi sidana oido ko adu price yo ai yamdam kang haijarke sigi product sigi price se koigi sida 244 gi somna khan gi je sigi sida koigi makal ani thong lei ko makal ani je sida koigi magi sigi tire sigi magi sigi grip se si koigi kitang white oibo ko amaga adi kitang amana kitang close oibo amga lei ko variant makal se ko ado sigi sina kitang white oibo du ne sigi magi on road ate magi showroom price se imphal go 10,01,389 munglei ko aduga song gisina 246 ki ko asi ju keno ni white tire ni ko sigi sa adu magi sina 10,21,496 ado moi ni se price difference se nearly 20 and the difference lei ko ado yengse makhata ba ado sarsi mamangi sidum hapetang sigi se details hapetang habi sigi je kumai tong no ha da sigi je koina front axle so ha do ko mayam so dum bumper so dum hai nei ko ado mamangi tractor ga ko dum chora pama dum hai je hana lam sigi front axle je kumai tong gi matam da manungi poche hollow ina la me sida ubari sida uri poche mamangi da di ujo su manung da na hollow hoji ki la ko sina kumai to ge da pura fully seal ore fully seal ore pe ma gi benefit na kai no hajar da gari se tractor ma thorok matam da weight ma thak ta somna gi mamang da happy rabni na mamang thagat pi chang se si sina lai han da adu gi advantages amoi ma gi fully seal ore ko sina sigi akhoi daina track sigi ko magi akhoi special feature ma ka yauri go ada masi feature je amtang keno tong minase Khangminasi ko akhoi sar kapi gani ko
ꯁꯤꯒꯤ ꯐꯤꯆꯔꯁ ꯀꯩ ꯀꯥꯟꯅꯕꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯨꯄꯔ ꯁꯇꯜ ꯒꯤꯌꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯁꯤꯒꯤ ꯃꯥꯒꯤꯁꯦ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯕꯦꯅꯤꯐꯤꯠ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗ ꯏꯟꯈꯠꯂꯒ ꯑꯩꯈꯣꯏꯅ ꯒꯤꯌꯔ ꯄꯥꯜꯁꯤꯅ ꯄꯥꯜꯂꯤꯕ ꯁꯨꯄꯔ ꯁꯇꯜꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯁ ꯅꯦꯠꯄꯤꯔꯒ ꯃꯃꯥꯡꯗ ꯏꯟꯈꯠꯂꯒ ꯒꯤꯌꯔ ꯄꯥꯜꯂꯀꯥꯟꯗ ꯃꯃꯥꯡꯗ ꯆꯠꯂꯛꯇꯣꯏꯅꯦ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯃꯅꯤꯡꯗ ꯍꯟꯊꯕꯤꯔꯒꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯤꯡꯈꯠꯄꯤꯔꯒ ꯒꯤꯌꯔ 1 2 3 4ꯗ ꯊꯧꯈꯤꯕ ꯄꯣꯠꯁꯦ ꯕꯦꯛ ꯒꯤꯌꯔꯗ ꯁꯨꯃꯥꯏꯅ ꯆꯤꯡꯊꯕꯤꯔꯒ ꯃꯅꯤꯡ ꯍꯟꯕꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯄꯤꯠꯇꯨꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯟꯒꯠꯂꯒ ꯑꯩꯈꯣꯏꯅ 4 ꯄꯥꯟꯈꯤꯔꯒ ꯊꯧꯈꯤꯕ ꯁ꯭ꯄꯤꯠꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯤꯁꯦ ꯆꯤꯡꯊꯕꯤꯔꯒ ꯃꯅꯤꯡꯂꯣꯝꯗ ꯒꯤꯌꯔ 4 ꯄꯥꯜꯂꯒ ꯃꯃꯥꯡꯗ ꯆꯠꯈꯤꯕꯒꯤ ꯃꯥꯒꯤ ꯈꯣꯡꯖꯦꯜꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯡꯗꯁꯨ ꯍꯟꯕ ꯌꯥꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯒꯅꯤ ꯁꯤ ꯁꯨꯄꯔ ꯁꯇꯜ ꯁ꯭ꯄꯤꯠ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛꯀꯤꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯃꯤꯅꯤꯃꯝ ꯍꯥꯏꯠꯁꯦ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯁꯦ ꯁꯤꯒꯤ ꯊꯥꯡꯒꯠꯄꯒꯤ ꯃꯥꯒꯤ ꯂꯩꯃꯥꯏꯗꯒꯤ ꯑꯋꯥꯡꯕꯒꯤ ꯆꯥꯡꯁꯦ ꯃꯤꯅꯤꯃꯝꯗ 180 mm ꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝꯗ ꯊꯥꯡꯒꯠꯄ ꯌꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 950 mm ꯐꯥꯎ ꯊꯥꯡꯒꯠꯄ ꯌꯥꯏꯀꯣ ꯃꯊꯛꯐꯥꯎ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯃꯈꯥꯒꯤ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ 42 ꯁꯦꯟꯇꯤꯃꯤꯇꯔꯅꯤꯀꯣ ꯑꯗꯨꯝ ꯋꯥꯡꯉꯦꯀꯣ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯇꯤ ꯑꯗꯨꯒ ꯁꯤꯗ ꯃꯊꯛꯂꯣꯝꯗ ꯄꯥꯋꯔ ꯁ꯭ꯇꯤꯌꯔꯤꯡ ꯑꯣꯏꯔꯦꯀꯣ ꯁꯤꯃ ꯑꯗꯨꯒ ꯁꯤꯅ ꯁꯥꯏꯠ ꯃꯤꯔꯔ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂ ꯐꯝꯃꯦꯀꯣ ꯑꯗꯨꯝ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠꯁꯨ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯖꯤꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯚ꯭ꯌू ꯑꯣꯐ ꯑꯦꯡꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯤꯒꯤ ꯃꯥꯒꯤ ꯃꯤꯇꯔꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯗꯤ ꯗꯤꯖꯤꯇꯦꯜꯕꯨꯗꯤ ꯑꯣꯏꯗꯦꯀꯣ ꯄꯨꯔꯥ ꯑꯦꯅꯥꯂꯣꯛꯇ ꯂꯣꯏꯅꯃꯛ ꯄꯤꯔꯦꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯕꯦꯇ꯭ꯔꯤꯒꯤꯅꯤ ꯑꯗꯒꯤ ꯁꯤꯗ ꯐꯨꯌꯦꯜꯒꯤ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔꯒꯤ ꯁꯤꯗꯩꯗ ꯁꯣꯝꯗ ꯄꯤꯔꯤꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜ ꯕꯣꯛꯁ ꯍꯥꯏꯇꯥꯔꯦ ꯇꯨꯜ ꯕꯣꯛꯁꯁꯦ ꯍꯥꯟꯅꯗꯤ ꯁꯣꯝꯗꯒ ꯁꯥꯏꯠꯇꯒ ꯍꯥꯞꯅꯔꯝꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯋꯥꯇꯔ ꯕꯣꯇꯜ ꯍꯣꯜꯗꯔ ꯍꯥꯏꯇꯥꯔꯦꯀꯣ 1 ꯂꯤꯇꯔ 2 ꯂꯤꯇꯔ ꯐꯥꯎ ꯑꯗꯨꯝ ꯐꯖꯅ ꯆꯟꯒꯅꯤꯀꯣ ꯑꯗꯩ ꯁꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯤꯗ ꯌꯥꯎꯖꯔꯦ ꯃꯥꯒꯤꯁꯦ ꯑꯗꯩ ꯁꯤꯗ ꯕꯦꯛ ꯂꯥꯏꯠꯀꯤ ꯁꯤꯗ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯗꯩ ꯁꯤ ꯁꯥꯏꯠ ꯏꯟꯗꯤꯀꯦꯇꯔ ꯁꯤꯗ ꯍꯥꯞꯄꯦ ꯁꯤ ꯄꯦꯁꯦꯟꯖꯔꯒꯤ ꯑꯁꯣꯝꯗ ꯁꯥꯏꯠ ꯑꯅꯤꯃꯛꯇꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤ ꯁꯤꯒꯤ ꯇ꯭ꯔꯦꯛꯇꯔꯁꯤ ꯂꯧꯕ ꯃꯇꯝꯗ ꯑꯦꯁꯦꯁꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯜꯇꯤꯚꯦꯇꯔ ꯀꯣ ꯁꯤꯗꯩꯗ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯁꯤꯗ ꯍꯨꯠ ꯀꯣ ꯁꯤꯒꯤ ꯃꯊꯛꯀꯤꯗꯣ ꯁꯤꯗꯗꯤ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯑꯦꯁꯦꯁꯔꯤ ꯑꯍꯦꯟꯕ ꯑꯦꯁꯦꯁꯔꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯒꯗꯤ ꯁꯤꯗꯁꯨ ꯑꯃ ꯂꯩ ꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯔꯣꯇꯥꯚꯦꯇꯔꯅ ꯍꯥꯏ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ 1,35,000 ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯀꯣ ꯁꯤ ꯀꯩꯅꯣꯁꯦ